Manipur Police Control Room dagi Thadorak Pachirol Amada Hauki Bapung Kunmari Asida Papam Karada Hongjang na Chingba Thongdok khara thokrabasu Papung waina security force na Laksinduna Thambangam ki Security force na Ching Amasung Tamda Thiba Humbagi Thabak Chathakhi National Highway 37 amadi National Highway 2 da Lamdamasi ki tangai fadaba Nongmada changda yadraba potlam pubu gari Chahumga nifumanga amadi Chani ga humdra tare Haribe lambi asida Atomba yauduna pusilakhi Magata na poche pusilaknaba Khudong tuningai oba mafam kaya dasu Security force na akan bachek thorang lakhatki Manipur ki district pumnamakta pamdaba thodok thokna bagidama punna checkpoint cham kuntra mathoi da chidong singjek tobuda chingnaba ching amasung tamda punna miyoi chani hundra ga nithoi fagatuni wahang bahang chathakhi hairi miyamna semin sajinba video amadi aramba pawda thajabidanu amasung achumba asengba ipau khangbining labasu mobile number 9233522822 da call dobiyaktuna khangbiraba yagani loinana lakiba kuchukulai singsu atuba matamna manak police station natraga lenga ki security miyong singda sinabi hanasu Manipur Police Control Room na Thadorak Pachirol amada hai